Church leader ahum laikidaba amadi miyoi manga asopan nangkiba thodok adugi matung naga frup ki miyoi kayamarum kuki khulai paiba singna fazin kiba amadi masak khangdaba singna kuki frup ki miyoi khara amuk fazin kibadagi state asida thokliba charangnaba si Federation of Civil Society Organizations Focs Manipurna Haksina Lawi Haina organization asina thadorpa cherol amana haide cherol asina hai kojim khulmaya da thokiba laibak thiba thodok adugi matungda hostage oina fazin kiba micham sing miyoi bagi minungsi amadi imung manungi awaba yenglaga Ashoi-Angam Yaodana Thadokpirak state amadi center lengakna suwa kanba mideng changduna mafam khangdana leiriba micham sing asi athubada thidoktuna imung manungi miyoi singda Shinaba amadi lamdam asida ing tappa hanjilaknaba chapchaba khongthang sing lokhatkadabani masing yamlaba Central Paramilitary Forces deploy tawrabasu fajen khiba micham sing puthokpa ngamdaba haibasi Government of Indiana state asida makhatana conflict thokhanaba hotnabani haina miyamna lawrak loidabagi maram laite masiga loinana state asiga tainariba international border da Sambal khadabagi khudong chaba lauraga state asigi population da influx torakiba mitop sing National Register of Citizen NRC update tawduna masa masagi maramdamda halan khina ba khongthang laukhat kadabani haina cherola sina makhatari